ngasi phone ki bese phone amasum thoki ba thawdo wathok singdigi maroi be I pausing kar khonga charaga Manipur top channel gi maikei digi mayam da share tawjagi ahanbada drug user sing mafi lakthok handuna khongoina khre haibisigi matangda police na case ma mulokhala pa mari leina na mayam da tendak na mayam da share tawjaramgi tabada yamna nuaitaba madi miyoi bigi hak manghan bigi thawdo amada rehabilitation center amagi staff singna hana drug sizinarambadagi toklaba miyoi ahum pharaga makhoigi masada drug yaubra haina thibigi mingda nungthil pobopta lambi mayada mapi thokanduna khongoina hankhre thawdo asi mamang thagi kunthraga mathogi nungthil pung mari rom tabada Kangpokpi district ki manung sanba Kaubru laikhada thokibani hana drug sizinarambadagi haujikti sizinadraba miyoi ahumdu mamang thagi kunthraga mathodi Imphal tamna motorbike anida lakpagi lambida Mongjam Singjinda Leiba Realize Rehabilitation Center ki after care staff mari amasum atopi staff amana makhoi ahum bulambi mayai da thamki haidi Maruti 800 amada lakhiba rehab center gi miyoi mangana maram amata piduna makhoi ahum gi gari khamlaba matungda masada drang singba yaubra haina sek tawki karimata phangdrabasu maduda pendraduna makhoi ahumbo nungthul poboptuda lambi mayai da Setliba mapising lauthoklaga makha tana sek tawki haidi karimata phangdabadagi makhoi ahumbu mayumda halakhi hainasu pawge likhunsina phongdorakli ngasi kaisam thong haudam lairak masin segarota leiba samna kon hairaga khangnaba community network for empowerment ki office ta pawmisinga unabada hanadrak sijinarambadagi haujikti sijinadraba miyoi ahumduna hai makhoi ahum hanadrak sizinaramba miyoi singni haiba wafamda Realize Rehabilitation Center gi miyoi singduna makhoi ahum nungthil popopta lambi mayda mapi thowanduna miyoi bigi hak khongoinaba mawongda laknakhi thokiba thawdo adu miyoi bigi hak khongawnaba yamna tawhoidaba thawongi thabak singni haina paladuna miyoi ahumduna hai tungda sigumba miyoi bigi hak manghanba thawdok sing thokwandanaba mari lenaba authority singda ningthina yengsilaga aranba thabak sathariba Realize Rehabilitation Center ki members sing amadi staff sing gi mathakta matik sabe action lokhalkatabani thawdo asigi matangda wakat ama lakpadagi Drug User Federation for Human Rights and Justice na makhata thabak sing lokhat pa hore haina paladuna pawmi sing una baduda yawkiba federation gi convener Salam Berlin na hai ngarang mongjam singjinda leiba Realize Rehabilitation Center ki office the center ki official sing una basalure mafam aduda tawroidaba thau mayam tawrambagi khudam sangdam phangle haina paladuna Berlin hai drug sizinaba miyoi sing makhoi masa masagi amadi imung manungi miyoi sing gi ayaba laudana drug treatment sing khudong saba phanghanbagi mingda drug sizinaba miyoi sing namhaduna faraga center da thamjilamba thingnare after care staff samna AC hairaga khangnaba security guard oina center asigi staff sing thabak tawhalaga makhoina apamba matamda client singbu phubna singba sathabagi khudam phangle haina paladuna mi phubda sijinabani haiba sai mayam amasu federation gi miyoi sing aduna thengnarakhi haiba wafam Berlin pawmi singda thamki mibu namhaduna lokhatpagi thabak aduda district singi SP sing napki SP amadi state asigi tuan mafam singda lairiba police station singi office singda iba drug sijinaba miyoi sing rehabilitate tawbada mateng pangnaba haijaba serol sing aranba mong sijinaba thingnare hainasu konana phongdorakli mari lenaba police official sing karimata khangdana makoina official sing aduda thaba serol sing mi lakhatpada sijinaba haibasi yamna sumde amadi masina state police ki mingda thialle haba wafam convener na thamlakpaga loinana asiguma thawong sing asi mari lainabasingna ningthina yengsin haudaba tarabadi tungda pamdaba phibam sing tholakpa yai haina nungnangba phungdorakli ngarang unabaduda Realize Rehabilitation Center na makoigi aranbadu yajakhibaga loinana matungda asiguma thawdoksing thokaloi haibagi thajabasu pirakhi haina Berlin na pawmisingda phungdokhibaga loinana Berlin ko convener ani ke sedak amasum TH Norena thadorokpa sirol amana phungdorakli Drug Treatment Center manungda amadi mapana drug user singda sathariba tawhoidaba thabak sing gi matangda Social Welfare Department amadi mari leinaba singda
hana hana pukhatuna lakpani haina paladuna sirul aduna hai mathau taba thabaksing lokhalaktabana federation na aranba thabaksing chathaba rehab center sing thingjin hananaba amadi aranba tawbosing court singkhatnaba makhoi masagi oiba thabaksing tangai fadana lokhatpagi phibam lakhangani mari lenaba authority gi pukning sing sinnaba rally wakat mi phamna singba yauna makhal makha kagi khongjang sing jangsin haina su phongdoragli aduga myam nakal amaromdana asumna phongdokli RRC da landarambagi police na case lokhatkre mongjam singjinda leiba realize rehabilitation center landaramduna amang ata thokwan kiba amasum center asigi vice chairman sokwalambaga mari leinana hangang police na case ma lokhatuna sienaba miyoi sing phagatnaba thabak lokhatpa hokre hairi center asigi general secretary na thadorokpa sirol amagi matungina hangang police na case lokhatuna phanaba thiriba miyoi sing adudi community organization for network and empowerment ki president Nelini Kanta overcomes rehabilitation center Lamphel Pat ki secretary Sagol Sem Herojat amasum user Manipur gi karam Rosini haidi serul aduna phongdorakpagi matungina ngarang nungtil pung ani makhairom tabada miyoi ahum masina lusingba miyoi tararom realize rehabilitation center da laklaga phurambadagi wangkhai mayum khogendro kokta sokpadagi hospitalize tawki haidi miyoi sing aduna office ki furniture sing amadi file kya mangta kalam ki haina paladuna office ki lanthum singsu puduna satki haina maral sirakli ngarang ehing thaudo asigi matangda Imphal East District ki SP da wakat khibaga loinana mari leinaba Indian Penal Code ki makhada hangang police na FIR am register tawkre haba wafam General Secretary na thamlakli ngarang sathakhiba landa adu rehabilitation center singi marakta lairiba muknabaga mari leinaba mali haina su serul aduna makhata na su phongdorakli amasum pawshelu silakuna tentakna Myanmar yo pawng tanga mayamda share tawjaramge Myanmar military gi thawang UFM na condemn tawkre Myanmar da leba asigi military na sathariba mihat sing amasum miyoibagi hakka hena khongoinabagi thawong sing United Front Manipur na akan mamong na condemn tawkre ngasi Manipur Press Club ta pangthokiba pawgi mifam amada UFM gi chairman Sapam Samungau na hai democratically khallaba National League for Democracy lusing basing military na mafam laukthokraba matungda Myanmar da hauzik sathariba protesting amasum hingsa gi matangda India amasum atopa Southeast Asia gi lebak singna thabak amata pakhatpa ngamdaba si yaningde makna hai Myanmar da elected government into khibagi mayokta khongjang changsilakpada hauzik phawbada military government na misam sangaga yankhai rom hat khre aduga atopakya amana ot nai khre amasum jail thamjin khre Myanmar da military government na sathariba kai henma thabak sing asigi matangda United Nations Security gi Council amasum atopa UN gi body singna tuminna laisiliba karigino haina samungona hangladuna Myanmar gi wafamda Universal Declaration of Human Rights ki section sing amasum clause sing satnadabra haiki military government na Myanmar sathariba tamthiba thawong sing malem pumbana condemn tawpham to I amasum laiba asida elected government hanjin hanana bokhona pham to I haiba wafamsu thamlakli haina paw sina makhatana phongdoragli aduga pathok sakibri sokiblan kibi yours myam nangak pigani hojiko inadi matang sa kanarisi and thank you